Kuki Cso leader pauda kuguite idol the Lotkhre haibagi pau amatari FIR laktringai da maitai amata Sirili festival yohan ma yare haina mai churam laga chen khra haidi Myanmar military gi landa da haudik PDF amadi KNA bigi nupi angang imung manung gi miyoi seng safagada wa mafamna kanna thaidok na ba honari haidi Athuba da state asida popular government ama soidana laklaga ne haina yumnam Radhesyam na phongdokre State asida political goiba sarang na ba ama lairakpa matam kuidakle hairiba sarang na ba si loisinabagi dama athuba matam da popular government ama soidana laklaga ne haina hianglam kendra gi MLA Dr. Radhesyam yumnam na phongdokre Wafama singarang Hairo Part to the Laiba Umang Laiko na Pangtokiba Hairoki Apunba Club Kunmari Punchilaga Seba Hairo Apunba Club Kenny Suba Foundation Degi Tharamda Chief Guest Warol Pibada MLA Radhesyam na Phongdokibani MLA Asin High State Asida PR Thamlakibadagi Political Goiba Tangdu Laita Daba Pibam Amal Lairakpasida Miyangi Poningda Laita Daba Kaya Pokhalakpa Matam Kuide Pibam Asida Miyangi Mihut Oina Lairiba Singnasu Central leaders sing da taksinduna lakibani haudik sapsaba matam adumak haiba ngamdrabasu yamna atuba matam da state asida PRC nataba miyamna pamba popular government ama soidana laklagani masigi dama central leaders sing na hanadagi hauna taksinduna lakibagi makha chatharakpoina wari sanari amadi positive oiba response pirakpa leire mahakna hai anoba leadership amagi makhada lakadariba popular government aduna lamdamsida ingtapa amadi mahausagi phibam aduda Hanjinaba angamba thakta honagani loinana irang china maram oiraga lamdamsegi soksilaba semelon gi phibam asi fagar hanaba thabak thauram kaya supaikhatkani maram asina lakadawriba anoba government asida miyana thajaba thambiyu leadership gi matangdadi haudi wakhal manana chatminariba MLA singi marakta karigumba yanadaba natraga mot khenaba amata laite hainasu MLA Dr. Radhesyam yumnamna makhadana phongdoki Bangladesh ki Bendarbon Hill Village dagi pakiba Kuki gi leader ngasi mathanda siraga leiramle haidi Miyangi mihut oiriba MLA singna Delhi dagi sapi tharaga chatpa gari ohengumsi Manipur da anauba lengak ama semnabagi MLA masing suna laina ngasi fawba lengak sema ngamdaduna leiriba si miyangi mihut oiriba MLA singi marakta yamna chawna khenaba amadi muknaba leibadagi ne haibasi leibak miyamna tasengna khangba ngamba haibadu oire masi makti yamna ikainingai ni haudik Manipur da president role lengak sasan leirapa tha ahum helakle asuk sanglaba tha ahumgi manung asida karigidamakta miyangi mihut oiriba MLA sing kok susinaduna lusingma khanduna anobo lengak ama semang ngamdribanu haibase leibak miyangi amata ngairba wahang oiraklibani haudik so BJP ge MLA singi manung maktada kanglup ani thongna tokai taduna leiribani kanglup ani mangna lusingba amama puthokna duna makoi ge lusingba duna chief minister oidrabade lengak semba yarwe haibagi phibamda leibagi ngasi fawba anobo lengak ama semba ngamdabagi maram haibadu oiri serak asida BJP ge MLA kharana phongdokibada anobo lengak ama sembada anobo lusingba ama mathaudai Lusingba adu BJP MLA singna khanba ngambagi hak leite Delhi gi lusingba singna khalakadabani haiba wafam miyam mamangda phongdokiba si yamna ikainingai ni thawong asina taklibadi aikhogi lengak loi oiriba MLA sing asi masagi wakhalona mathau pangthokpa ngamjadaba Delhi dagi sapi tharaga chatpa gari ga chap manare haibadu phongna takpani haidi Karigidamakta anauba lusingba ama khanbada Delhi gi lusingba singi wa ngaigadoribano Delhi gi lusingba singna fam thadu hairaga hekta thadokpagi phibam lakpa taragadi MLA oiba haibasi phagi taba haibadu oigani Maduna BJP gi MLA sing amatoina punshinduna anauba lusingba oigadaba miyoi edu khanba ngamgadabane loinana lusingba oigadoriba miyoi edu karamba miyoino kathokpana mang thaduna Leibak miyangi damakta thabak tawba ngamgadaba miyoira haibadusu hana khangaugadabani masi khanba ngambagi thongna pangal adu aikhogi MLA singna lawfam thoi madunantana Manipur ge asuk luraba matam asida MLA sing ngai hak leiraga yumfam yaudaba wa khara amu hai ngai hak leiraga amaga leibak macha tadaba wafam kaya mimang thongna hai masimak yamna Chumdabani aduga miyang mihut oiriba MLA sing asi mikhalgi matamda voter oiriba lebak miyamna vote piduna khankibani haibasisu khangpham thoi khangpham thokpa asisu hek kauthokuna lebak miyam asibu karisu leitana oina khanduna miyang mihut oiriba MLA singna tawning ba tawduna Manipura PR thamlakpa thahum helaba fawba MLA sing amatoina punsinduna popular government ama semba ngamdaduna lebak miyam wahalibasi yamna chumdabani miyambu karisu leitana khanbane haibadu thabakta onthorakpane Maduna miyangi mihut oiriba MLA singi mathakta leibak miyamna pendabagi ihau khongjang changchilakba tarabadi kari oigani haiba adu khangpam toi maduna anoba lengak ama sembada anoba lusingba ama khanba mathautai aduguma lusingba se BJP ge MLA singna ama toina khana tanaduna puthokba ngambatai maduna tana Delhi gi lusingba singna anoba lengak ama semnabagi lusingba khanba ngai badu lafam thokte
ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯁꯤꯅ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯅ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯠꯂꯨ ꯍꯥꯏꯔꯒ ꯆꯠꯄ, ꯐꯝꯃꯨ ꯍꯥꯏꯔꯒ ꯐꯝꯕ ꯍꯥꯏꯗꯨꯅ ꯅꯥꯔꯣꯡ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕꯒ ꯆꯞ ꯃꯥꯟꯅꯕꯒꯨꯝ ꯇꯧꯔꯦ꯫ ꯃꯁꯤꯃꯛꯇꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯗꯨꯅ MLAꯁꯤꯡꯅ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ BJP MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯌꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯈꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯈꯪꯕꯤꯒꯗꯕꯅꯤ꯫ BDFꯀꯤ ꯁꯔꯚꯤꯁ ꯃꯇꯝ ꯆꯍꯤ ꯑꯃꯒ ꯑꯃꯨꯛ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯒꯚꯔꯅꯔ ꯏꯟ ꯀꯥꯎꯟꯁꯤꯜꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ BDF ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃꯗꯤ ꯄꯣꯁꯇꯤꯡꯒꯤ ꯃꯊꯧ ꯇꯥꯕꯁꯤꯡ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯔꯚꯤꯁ ꯑꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯁꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯄꯒꯤ ꯃꯈꯥ ꯇꯥꯅ ꯆꯍꯤ ꯑꯃꯒ ꯑꯃꯨꯛ ꯁꯥꯡꯗꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫